Chainingba chaijasanu masoi tana kaibagumlaba iramdam kannaba leptana honnakhigani MP Bimol. Security personnel asuk yamna leiraga karigidamak miyambu mayum thadoktuna lanjena halibano. Manipur mapan thongda kaide hairabasu manungdadi maset tana kaibagumlabani. Manipurgi Governor Speaker su Dehli Da Changsinkhre. Karigino haiba sapsana khangdri adubu anauba sakar sembagi mayon songlakpa mali. Petrol pumda bom pokai hankiba yaningde haiduna wakat mifam phamkhre. Trumpna Greenland occupy taunaba honarakpagi wahouda America amadi NATO gi marakta lan thorakpa yana leire. Kukilen yade haibasi naga singisu phirepni. Puthin naga. Mihata senaba RSS BJP activist taret mapunsi super jenda leiragani. Panchayat mikhan pangthoknabagi mami tadri. Khungangi sakhwat thaurangda chauna singnaba oire. Manipurda anauba government sembada Kuki zo MLA sing Ywroidwri. Angang yonbagi kesta phakhiba mapal benda thadokre. Janawari gi tang 5 gi ayukta saiton nganu konda Kuki terrorist singna atamnana bombo khai hankibagi thaudok adubu yaningdaba utuna saiton hayaikon thongkhong lampakta wakat mifam phamliba ima event singa unhajaduna wakat mifam adubu support tawjaduna saruk yajakhre e Sanjoy Singha. Kuki khulai paiba singna ZUF ka nongmai kapna khraba matungda mafam asi Jilyangronggi lam nate Kuki gi lamni nathawna leiradi lao haina ZUF ta challenge tawrakhre.